ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣꯝ ꯌꯦꯡꯕꯤꯔꯤꯕꯁꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯅꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯏꯝꯄꯦꯛ ꯔꯤꯄꯣꯔꯇꯔꯁꯇ ꯃꯤꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯂꯣꯡꯂꯨꯞ ꯈꯔꯗ ꯐꯟꯗꯤꯡ ꯇꯧꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯌꯨꯝꯗ ꯉꯔꯥꯡ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ NIAꯅ ꯔꯦꯗ ꯆꯠꯊꯈ꯭ꯔꯦ ꯔꯦꯗ ꯆꯠꯊꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6ꯇꯒꯤ ꯍꯧꯗꯨꯅ ꯔꯦꯗ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ ꯔꯦꯗ ꯆꯠꯊꯕ ꯑꯗꯨꯗ ꯐꯟꯗꯤꯡ ꯇꯧꯕꯗ ꯆꯦꯟꯅꯔꯝꯕ ꯌꯥꯏ ꯍꯥꯏꯕ ꯃꯤꯑꯣꯏ 6 ꯋꯥꯍꯪ ꯄꯥꯎ ꯇꯧꯅꯕ NIAꯅ ꯄꯨꯈꯠꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯔꯦꯗ ꯆꯠꯊꯕ ꯑꯗꯨꯗ ꯄꯨꯟꯅ ꯂꯨꯄꯥ ꯂꯥꯈ 50,000ꯔꯣꯝꯁꯨ ꯁꯤꯖ ꯇꯧꯕ ꯉꯝꯈꯤ ꯍꯥꯏꯔꯤ ngasi January tang 13 asibu state asida drivers day gi thorum haina palan tori thorum palan asi state ki tongan tongan ba mafam singda tongan ba drivers union amadi association na sinduna thorum palan asi pangthunari ngasi thorum palan asi Kumalampak ta leiba interstate bus terminus ta all Manipur transport drivers and motor workers union na sinduna kuntraga mari suba drivers day gi thorum pangthokre thorum palan asiga mari lena state asigi national highway singda tabak tawbada thwainu pontha oikraba drivers chahum kuntraga mari gi mafamda miyamna hikat lekat tamduna ikai kumnaba utki sida parking oibe abam phamla ka ain tawga khoi thugai bi